UK की प्राइम मिनिस्टर केयर स्टारमर रिजाइन तौखरे अनौब लीडर की दमक थौरांग याथोक पीखरे यूनाइटेड किंगडम की प्राइम मिनिस्टर केयर स्टारमर प्राइम मिनिस्टर की फमदगी अमसुंग लेबर पार्टी की लीडर की फम अनीमक्तगी रिजाइन तौखरे चयोल खरगी मनुंगदा महाकी महुत सिलहोगदबा अमा इलेक्ट तौनबा अमसुंग सेप्टेम्बर फाउबगी मनुंगदा ऑफिस पाइहन्नबगी थौरांग अमसु याथोक पीखरे हाइरी मसागी सही हुमदोई सुरब स्टारमरना अनौब पार्टी लीडर अमसुंग प्राइम मिनिस्टर खंद्रिबा फाउबा महाक ऑफिस पाइखिगनी लोइनना महाकी महुत सिनगदबा लीडरदा मपुंग फाना सपोर्ट तौदुना पथा परिंग नाइना शक्ति सिननबा होनगनी हाइना फोंदोखे 10 सुबह डाउनिंग स्ट्रिप्ता स्टारमर की महुत सिलौबा याबा लीडरसिंग की मरक्ता एंडी बर्नहमसु अमनी हाइना थाजरी महाकसे ममांग चयोलदा यामना मरुओइबा बाई इलेक्शन अमदा माई पाखिबने लेबर पार्टी की मनुंगदा MP कयाना महाकपु सपोर्ट तौरी अहाकी पार्टी ना हंगलिबा वहंग असे मथंगी जनरल इलेक्शन दा अहाकना पार्टी असि लुचिंगबा अफबा ओइगद्रा हाइबा असिने मसिगी वहंग असिदा अहाकी पार्लियामेंट्री पार्टी की पाउखुम तारे अमसुंग अफबा थौजालगा लोइनना इसाना सु याजरी अहाकना लौबा फिरेप खुदिंगमक अहाकना नुंगसिजबा लैबाक असिना क्वाइदगी मरुओइना थमजरगा लौबने मदुना मरम ओइदुना अहाक लेबर पार्टी की लीडर अमोइना रिजाइन तौरे हाइना केयर स्टारमरना हाइखि निंगथौ चार्लेस अहुम सुबगा वारी सनदुना फिरेप असि खंगहनख्रे हाइना स्टारमरना हाइखि बहुत सिलहोगदबा लीडर अमा इलेक्ट तौनबगिदमक हौरांग हौनबा नेशनल एग्जीक्यूटिव कमिटी दा खंगहलगने नॉमिनेशन अदु जुलाई 9 दगी होगने अमसुंग थबक असि जुलाई 13 ता पार्लियामेंट की सेशन लेपकदौरिबा अदुगी ममांगदा लोइसिनबा होनगनी हाइरि चाइना की थ्रेट मरक्ता ताइवानीज फोर्सेस ना नुमित मंगानी लान हौराइबा हौख्रे लंबीदा आर्मर गाड़ी सिंग थौदोरखरे चाइनीज मिलिटरी ना लांदारकपा मतमदा यामना थुना लानमी चाइथोक्तुना लानथेंगनबा तमनबगिदमक ताइवानीज मिलिटरी ना नुमित मंगानी की ओइबा लान हौराइबा हौख्रे हाइरि ताइवान की ख्वाइदगी चावबा इंटरनेशनल एयरपोर्ट लेरिबा ताओयान सिटी दा आर्मर गाड़ी सिंग अमसुंग लान की टैंक सिंग लमजाउदा अमसुंग हाईवे दा थौदोरखि आर्मी की चनीगा 34 सुबह इन्फेंट्री ब्रिगेड की आर्मर व्हीकल सिंगना लांथेंगनबगिदमक पेट्रोल तौखि हाइना पाउगी सोर्स सिंगना हाइरि चाइना ना ngahak leitana threat तौरिबा से इखंग खंगहोगदना तसेंगना लांदाबगी मोंग ओइरकपा मतमदा मिलिटरी यूनिट सिंग कयाम थुना डिप्लॉय तौबा ngami हाइबदु खंगदोकनबगी पांदमदा लान औराइबा सि चथबनी हाइना पाउगी सोर्स ना हाइखि पांथोकलिबा एक्सरसाइज असे यामना तसेंग मओंगदा चथगदबनी मसिदा हकथेंगना लांथेंगनबा लाइव फायर तौबा यावगनी हाइना डिफेंस मिनिस्ट्री ना थादोरकपा वारोल अमना हाइखि नुमित मंगानी की ड्रिल असिदा यकनबा फोर्सेस ना लानगी जहाज सिंग थादोरक्त्रिङैदा ताइवानीज फोर्सेस ना करी तहुगनी हाइबदु तमहोगदौरि तुंगदा चाइना ना मिलिटरी ड्रिल सिंग चथरकपा मतमदा करी थौरांग लौखटपा याय हाइबदु तमगनी हाइरि डिफेंस मिनिस्ट्री ना फोंदोरखिबगी मतुंगिना चाइना की पीपल्स लिबरेशन आर्मी ना ngasi ayuk phawada Taiwan maikai pangna aircraft kunhumdoi paihannki amasung navy gi jahaz taret amadi sarkar gi atai jahaz manga su hanjelakhi hairi amuk phawba communist China gi makhada laikhidaba Taiwan ase China na makoi gi lam sarukne force seasonaba tarabaso nongmadi soidana punsan gani haina wasak pamaramna Taiwanese forces na lam thengnanaba sem saraga lairi makoina China ge attack ngthoknabagidamak exercise sing sang naina pangthokli थासिगी अंगन बसरुक तसो ताइवानीज फोर्सेस ना यूनाइटेड स्टेट्स ना सप्लाई तोबा यामना सोफिस्टिकेटेड ओइबा हाइमर्स सिजनदुना चाइना की माइकई पांगना रॉकेट कापगे एक्सरसाइज सथके इरानियन ऑफिशियल सिंग वरी सानबदा लान लोइसिनबगी युमफम थोले एडी भांस स्विट्जरलैंड ईरान की सीनियर ऑफिशियल सिंग वरी सानबदा लेखाई ताबा एग्रीमेंट अमा पुरकनबगी अफबा युमफम थोले हाइना यूनाइटेड स्टेट्स की मुहुत सिलिबा वाइस प्रेसिडेंट एडी भांस ना फोंदोक्रे अखोइना युमफम थोले युमदी सात्रि अदु अमेरिका की मियाम की दमक अफबा ओइननबा माई पाकना युमफम दी थोले हाइना भांस ना ईरान की पार्लियामेंट्री स्पीकर मोहम्मद बागेर गलीबाफ ना लुचिंगबा मिहुत का अहानबगी वरी सानरबा मतुंगदा पाउमी सिंगदा फोंदोखि यामना मरुओइबा समुद्र की लंबी ओइरिबा स्ट्रेट ऑफ हॉर्मुज हंगोक्लगा थमनबा अमसुंग खा लेबनंदा
Israel amasung Hezbollah gi marakta kapnaba tokhanaba wafam yauna isu kayagi matangda mechanism semgatnaba yamna khumang chawsille haina France amasung US ke dai official singna phongdokhi Iran asu Lebanon da lan defannabagi matangda yamna chawna khumang chawsille haina phongdokhi Lebanon gi isu asi wari sanabagi ahanba tasengba tesni haina makoina phongdokli marakasida lan loisinabagi ahanba oina yanaba purakhiba adugi sarukam oina United States Treasury Department na Iran ge thau numit humpuni gi oina sanction komthok pinaba order thokre license piwa sige iroina na United States na Iran dagi thau leiba yaragani hairi kha Lebanon da Israel an mi singna maning tamna action lokhatpa yagani Netanyahu kha Lebanon da operatoriba Israeli Defense Force IDF ta Haktheng nana threat lakpa natraga awang Israel da leiriba praja ge mayokta threat orakadaba singi mayokta lanmi singna maning tamna action lokhatpa yagani haina Israel gi Prime Minister Benjamin Netanyahu na phongdokre Prime Minister na mahaki maikei dagi amasung Defense Minister gi maikei dagi IDF ta khanghali bo wafam si yamna mayek sengi amasung ahongba amatta leite haina phongdokhi kha Lebanon da leiriba aikhoi gi fighter singna Makoi mayokta threat lakpa madu thadatnaba natraga awangda leiriba praja singge mayokta threat orakadaba kaya thengnaba matamda mapung phana ning tamba leiri iram sigi matangda IDF ta athingba amatta leite ehakna IDF ki damak lepli apunba jati asina makoi gi damak lepli haina Netanyahu na haike Bangladesh amasung China gi mari semgatnaba wa khanagadawri Bangladesh ki Prime Minister Tariq Rahman China da official khongchat oina thungkre mahaki khongchat manungda lebakani gi tungi mari karamba mongda puthagani haibagi poram yathokani hairi Prime Minister gi pham paiba matung ahanba foreign khongchat oina Malaysia da chatkiba Rahman na ngarang China gi Dalian city da thungki Chinese Prime Minister Li Qiang na invite tawbadagi lakhiba Rahman gi official oiba China khongchat adudi lagliba tangkun mari dagi kuntaruk phawu oigani haina Chinese Foreign Ministry na lauthokhi official khongchat hodringai da mahakasi Dalian city da tarataret suba annual meeting of the new champion da saruk yagani masi Li Qiang na hodokani Rahman gi ahan ba China khongchat asida Chinese President Xi Jinping ga suwari sanagani hairi leader sing na wari sanabada lebak ani sigi mari ase karamba mongda puthagani haibadu yathokani lebak ani se thaina dagi marup mapangi mari leinarakpani amasung lalongi oiba mateng pinaduna partner oiraga lakhi haina Foreign Ministry gi spokesperson Go Jia Kunna media briefing da haiki Lucknow da leiba building ama mai chakpada mahiroi sing yauna yamdrabada mi 15 leikhidre atopa kharana sokle ngarang numit yungba matungda mi chillaba Lucknow gi mafam amada leiba mathol ahum gi commercial building ama pak chawna mai chakpada mahiroi sing yauna yamdrabada mi 15 leikhidre atopa tarukna sokle haina official sing na phongdokre laibak thiba thodok aduda victim oikraba yamba building adugi ani suba floor da thorakpa ngamdabadagi maraibak thikhibani building adu North Lucknow gi Aliganj da leiba Usha Mehta Marg da leibani building aduda mahiroi sing animation center amada class yaudana leibani matau karamna mai adu horakhibano haibagi matangda hojik phawbagi oinadi chapchana khangba ngamdre mitna hobasingi matungina mi kaya building adudagi chongthanarakhi matam aduda building adu mapung phana mai chakle mafam aduda sa sangi clinic amasule mai adu muthanna bahonabada hydraulic platform vehicle yauna fire tender tara mari sizinakhi nungthil pung ahum lom tabada mai adu laksen mangamki hairi mai chakpagi thodok aduda trauma center of King George Medical University da mi kunithoi puraktuna laikanakhi makoi gi maraktagi mi 15 siraga purakle haina lauthokhi aduga topa mangana layeng bagi ming chanki amasung makoi gi phibam hojikti laitare haina King George Medical University PRO Professor KK Singna Paumi Singh Agency asida haiki atopa yamna soktaba mi ani amasu hidak langthak tawduna layengi haiduna mahakna Dr. Singh amasung medical staff singna leptana makoi gi phibam yengsilli haiki angang ani songtharakhibadagi makoi gi makhwang sokhi makoi su CT scan amasung atopa tawpham thokpa kaya chathari haina
Trauma Center adugi Medical Superintendent Dr. Anil Agrawalna haiki. Pauge agency asina rescue operation chatharingaida mi kharadi body bag sing da haplaga aduga kharana blanket sing na yomlaga pubo ukhi hairi. Victim sing adu building adugi lonaba terrace tagi puthoki mafam aduda rescue team sing na achauba changba yaba mafam ani hotoklaga changsinki aduga rescue amasung mai muthatpagi thabak chathaki. Chief Minister Yogi Adityanath na mahaki Aligarh chatkadaba khongsat adu leplaga mai chakpagi thodok adu thokphamda chattuna yengsinki. Rescue operation chathariba mafam adu yaukhiba Deputy Chief Minister Brajesh Pathakna hai angang sing adu summer holiday manung asida center aduda animation tambagi laikhibani mai adu khanghodana horakhibani mai horakpham adu animation center dagini matau karamna thodok adu oirakhibano haiba khudakki oina khangma ngamdri mai adu horakpada angang sing adu maninglomda chenbadi unakhi adubu makhoi hingba ngamkhidre angang kaya laikhidabano haibasu khangba ngamdri chaurakna aina uhobada hakchang taramathoi taranithoi di ukhi haina Pathakna paumi singda haiki mamit ira chenduna Deputy Chief Minister asina hai mafam aduda hakchang taramari ukhi makoi aikhoi gi angang singni ngasigi thodok adu yamna nungai taba amani haina mahakna haiki hiram asigi matangda high level inquiry ama taunaba order thokre masina mai adu matau karamna horakhibano haibana chingbagi maramda khangma ngamlagani masida chenaramba sing matungda amuk thoktanaba akanba action lokhatkani haina mahakna haiki President Draupadi Murmu Vice President C.P. Radhakrishnan Prime Minister Narendra Modi Congress leaders sing Malik Arjun Kharge amasung Rahul Gandhi na laikhidraba sing adugi mafamda nungai taba phongdoknaki Prime Minister Modi na laikhidraba singi mafamda Prime Minister National Relief Fund dagi ex gratia oina lupa lakh ani ani aduga sokpa singdana lupa lising yankhai piragani haina lauthokre Deputy CM na hai mai adu mapung phana lakselle adubu building adu maikhuna pik thalli firefighters sing amasung National Disaster Response Force ki personnel sing na ka khudingi changduna thi humbagi thabak chathari refugee Kuki sing Maramda Hankhraga khaktada Manipurda ingchikpa hanjilhanba ngamgani H moiba refugee Kuki sing Maramda Hankhraga matam khaktada Manipurda tangdulai taba ingna chikna leiba phibamda hanjilhanba ngamgani haina NSNIM gi lochingba H moibana haikre the week chefongda report torokpa paw amagi matungina refugee Kuki sing kanano haibase ekoi pummana khangnaraba ngaktani British na refugee Kuki sing ase naga sing gi mayokta lan taunaba sijinaramki hojikna refugee Kuki sing India lenga ke aronba thosel amada naga sing gi mayokta proxy war chathanaba kulai oina sizinabani haina moibana phongdokli Kuki sing ase atopa phurup singda yamna landaganba lan yamna pamba lam lausinbada halengba leitaba phurupni haibase pumnamakna khangnarabani kumsing lising ani kunhumdoi dagi hauna refugee Kuki singna maitai phurupki mayokta lan torakhi hojikna India gi security forces na mateng panglaga Kuki singna naga sing mayokta lan horakli tasengbadi mamangaida refugee Kuki kaya naga singda lam khazana thiraga naga sing ngamkhai manungda khundaba yahankibani asumna chahi kaya naga amasung Kuki sing nungsi chanana ingna chikna leiramki adubu Myanmar gi Chin state agi Kuki refugee sing amasung mitop sing changselakpa hokibadagi naga amasung Kuki gi marakta problem lakpa hoki India lengakna sogalaga amadi insilaga naga singi lam ngamkhai gi manungda refugee Kuki singi homeland tanba horakhi mase India lengakna chathaba colonialism gi proxy war ne Manipurda ingchikpa mahusa gi phibam purake hairabadi Kuki refugee sing masagi maramda Hankhraga matamda khakta oithokani haina moibana the week ta piba interview amada mayek sengna thamli yamna chayet nariba framework agreement ki matangda IM gi luchingba sina piba paukhumda pallibadi democracy gi universal principle da yumpham oiraga kumja lisingani tara mangada framework agreement khuyak pinakhi agreement asida naga sing mafam ase kupna khanabaga loinana nakan animakna yanaba purakhi share sovereignty gi wahanthok piraduna moibana ningtamba India gi miyam amasung ningtamba naga gi miyam marakta matik chaba area kharada ningtamba gi power khare yanthoknakhi
Naga political group sing yauna Naga pumnamak amato oina punsinbagi pandam amada framework agreement asina mityeng thamli hainasu moibagi paukhumda hairi